رمضان تھا یامنا متک مگل لیربا تھا امنی رمضان تھا اسلامی تھا سنگدا خوائدگی تھا وانگبا برکت لیربا تھا امنی تھا اسیدا قرآن تھا بیرکھی تھا اسیدا روزہ فرض تو بیرکھی قرآن دا اللہ تعالیٰ نا سمنا حیری یا ایوہ الذین آمنوا کتب علیکم الصیام کما کتب علی الذین من قبلکم لعلکم تتقون کہ ہے ایمان پورک لبا میوئی سنگ نکھوئی نتھکتا روزہ فرض توکربنی نکھوئی مانگ دلاکربا میوئی سنگی متھکتا روزہ فرض توکیبا ادگمنا تقوی فنگنبگی دمکتا تقوی ہائبدی کرینو حضور صلی اللہ علیہ وسلم نا ہیدوک پیرمی تقوی گی اسینگ با مفہم دی سیدنی ہائرگا تھموئی دا اشارہ تورمی اللہ کی نبی صلی اللہ علیہ وسلم نا ہیدوک پیرمی اسینگ با متقی دی جنگنبا پولم سنگدگی ہنگنبگی دمکتا حلال اوریبا پوت ادو بھوبا تھادوک لیبا میدنی حرام دا تاکدرا ہائنا مسینی اسینگ با تقوی ہائبدی جنگنری پوت ادو بو تھادوک سب نہائربدا مکروہ تنزیہی دگی لوکتنا حرام اوریبا پوسک خودگ مکتگی ناک نسطپا سیبو تقوی کو اللہ کی رسول صلی اللہ علیہ وسلم نہیدوک پیرمی بنی الاسلام علی خمس شہادت ان لا الہ الا اللہ وان محمدا عبدہ ورسولہ واقام الصلاة وایتاء الزکاة والحج وصوم رمضان اسلام کی بنیاد یمبی منگانی اہان بدا توحید ہائبدی اللہ نتبا لات پیابا متک چابا کنا مبھو لیتے امسنگ محمد صلی اللہ علیہ وسلم اللہ کی بندہ امسنگ رسول نے ہائب اسی اقرار توبہ امسنگ تھازبا انی سبدا نماز قائم توبہ اہم سبدا زکاة پیبا مری سبدا حج توبہ منگا سبدا رمضان تھاگی روزہ ہینبا ہائب اسی اسلام کی یمبینی حضرت سلمان فارسی رضی اللہ تعالیٰ عنہ ہائے شعبان تھاگی اروئی بنمتا اللہ کی رسول صلی اللہ علیہ وسلم نا ایکھوئی دا وعاز توبیرمی نکھوئی گی نناکتا یامنا متک مگن چاوربا برکت لیربا تھا اما لاکدوری مسیدہ اہنگ عملی مدودی تھا لشنگ امدگی ہینا فی تھا اسیگی نونگ تھلدا روزہ ہینبا فرد ہوئینا اللہ تعالیٰ نا تھابیرے ادوگا اہنگ دا قیام توبہ ہائی بدی تراوی سونبا اسیبونا ثواب کی تھبک ہوئینا تھابیرے کانا گنبنا تھا اسیدا نیکی کی تھبک اما تورگا اللہ کی مناکتا نکسن نبا ہو نربدی رمضان نتبا اتی تھا دا فرض اما پانگتھوک پا کی ثواب کا مانہن بگنی ادوگا فرض اما پانگتھوک پا تاربدی رمضان نتبا اتی تھا دا فرض ہمپوترا پانگتھوک پا کی ثواب کا مانہن بگنی ادوگا مکھاتانا اسمنا اللہ کی نبی صلی اللہ علیہ وسلم نا حبیرمی تھا اسی صبرگی تھانی ادوگا صبرگی مہیدی جنت نی میوئی بسنگا نکسیننا لیمنبا تھانی تھا اسیدا مومن بندہ سنگی رزق ہنگل حلی کنا گنبنا روزہ ہیلبا می امبو افطار توحلبا دی مہا کی گناہ کو پیگنی امسنگ دوزک تگی ہنگن بگنی امسنگ روزہ ہیلبا می ادوگا سب ماننا ثواب انہن بگنی روزہ ہیلبا می ادوگی ثواب سو ہنتہن بیروئی صحابہ سنگنا ہنگچرمی یا رسول اللہ صلی اللہ علیہ وسلم ایکھوئی گی مرکتا می خودنگ مکتی روزہ دار امبو افطار توہن بگی پانگل لجدے اللہ کے رسول صلی اللہ علیہ وسلم نا تکبیر میں پوک تھنا پیزا با ادو کھکتا نتے روزہ دار امبو خرما مرو امنا نترگا اسنگ یوم امنا نترگنا سنگوم گلاس امنا افطارت توحلبسو اللہ نا ثواب چپ ماننا پی بی گنی تھا اسگی اہان با سرکتا اللہ نا رحمت تھبی انی صبح سرکتا اللہ نا بندہ سنگی گناہ کوکتوک پی امسنگ اروئی با سرکتا دوزکی میدگی کنبی کنا گنبنا تھا اسیدا ماگی منائبو متودا کھرا کمتھوک ہن بربدی اللہ نا ماگی گناہ سنگ کوکتھوک بگنی امسنگ دوزک تگی ہنگن بگنی ادوگا تھا اسیدا پولم مری یام نہ ہینا توننا بگی دمکتا اللہ کی نبی صلی اللہ علیہ وسلم نا حبیرمی انی یمنا اللہ نا یا بینا بگی دمکتا ادوگا انی یمنا نکھوئی گی دمکتا تنگائی پھدربنی پولم انی ادودی کلمات طیبہ لا الہ الا اللہ محمد الرسول اللہ امسنگ استغفار
ꯑꯁꯇꯒꯐꯤꯔꯨꯜꯂꯥꯍ ꯔബ്ꯕꯤ ꯃꯤꯟ ꯀꯨꯜꯂꯤ ꯖꯝꯕꯤꯟ ꯋꯥ ꯑꯇꯨꯕꯨ ꯏꯂꯩ ꯍꯥꯏꯔꯤꯕ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯁꯣꯜꯂꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯣꯠꯂꯝ ꯑꯅꯤ ꯑꯗꯨꯗꯤ ꯖꯟꯅꯠ ꯐꯪꯅꯕ ꯅꯤꯖꯍꯧꯕ ꯑꯃꯁꯨꯡ ꯗꯣꯖꯈꯇꯒꯤ ꯍꯤꯡꯖꯍꯟꯕꯤꯅꯕ ꯍꯥꯏꯖꯍꯧꯕꯅꯤ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯔꯣꯖꯥꯗꯥꯔ ꯑꯃꯕꯨ ꯏꯁꯤꯡ ꯄꯤꯊꯛꯄꯤꯔꯕꯗꯤ ꯍꯥꯏꯕꯗꯤ ꯏꯁꯤꯡꯅ ꯏꯐꯇꯥꯔ ꯇꯧꯍꯟꯕꯤꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯜꯂꯥꯍꯅ ꯃꯍꯥꯛꯄꯨ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯍꯧꯖ ꯀꯧꯁꯔꯒꯤ ꯏꯁꯤꯡ ꯄꯤꯊꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯖꯟꯅꯠꯇ ꯆꯪꯗ꯭ꯔꯤ ꯐꯥꯎꯕ ꯏꯁꯤꯡ ꯈꯧꯔꯥꯡꯍꯜꯂꯔꯣꯏ꯫ ꯀꯅꯥꯒꯨꯝꯕꯅ ꯍꯂꯥꯜ ꯑꯣꯏꯕ ꯆꯤꯟꯖꯥꯛꯀ ꯔꯣꯖꯥꯗꯥꯔ ꯑꯃꯕꯨ ꯏꯐꯇꯥꯔ ꯇꯧꯍꯟꯕꯤꯔꯕꯗꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯔꯝꯖꯥꯟꯒꯤ ꯑꯍꯤꯡꯁꯤꯡꯗ ꯐꯔꯤꯁꯇꯥꯁꯤꯡꯅ ꯔꯍꯃꯠ ꯊꯥꯕꯤꯒꯅꯤ ꯑꯗꯨꯒ ꯂꯩꯂꯇꯨꯜ ꯀꯗꯔꯒꯤ ꯑꯍꯤꯡꯗ ꯖꯤꯕ꯭ꯔꯩꯜ ꯑꯂꯩꯍꯤꯁꯁꯂꯥꯇꯨ ꯋꯥꯁꯁꯂꯥꯝꯅ ꯃꯍꯥꯛꯄꯨ ꯃꯨꯁꯥꯐꯥ ꯇꯧꯒꯅꯤ꯫ ꯖꯤꯕ꯭ꯔꯩꯜ ꯑꯂꯩꯍꯤꯁꯁꯂꯥꯇꯨ ꯋꯥꯁꯁꯂꯥꯝꯅ ꯃꯍꯥꯛꯄꯨ ꯃꯨꯁꯥꯐꯥ ꯇꯧꯕꯒꯤ ꯈꯨꯗꯝꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯊꯣꯠꯊꯔꯛꯀꯅꯤ ꯂꯣꯏꯅꯅ ꯃꯤꯠꯇꯒꯤ ꯄꯤ ꯁꯤꯟꯊꯔꯛꯀꯅꯤ꯫ ꯔꯣꯖꯥꯗꯥꯔꯁꯤꯡꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯃꯅꯝ ꯑꯁꯤ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯃꯨꯁ꯭ꯀꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ꯫ ꯔꯣꯖꯥꯗꯥꯔꯁꯤꯡꯒꯤꯗꯃꯛꯇ ꯏꯐꯇꯥꯔ ꯐꯥꯎꯕ ꯏꯁꯤꯡꯗ ꯂꯩꯕ ꯉꯥ ꯐꯥꯎꯕꯅ ꯒꯨꯅꯥꯍ ꯀꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯗꯨઆ ꯇꯧꯕꯤ꯫ ꯔꯣꯖꯥꯗꯥꯔꯁꯤꯡꯒꯤꯗꯃꯛꯇ ꯖꯟꯅꯠ ꯅꯨꯡꯇꯤꯒꯤ ꯁꯦꯝ ꯁꯥꯔꯤ ꯂꯩꯇꯦꯡꯂꯤ ꯑꯗꯨꯒ ꯑꯜꯂꯥꯍꯅ ꯍꯥꯏ ꯑꯩꯒꯤ ꯑꯐꯕ ꯕꯟꯗꯥꯁꯤꯡꯅ ꯗꯨꯅꯤꯌꯥꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯗꯕ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯔꯝꯖꯥꯟꯒꯤꯗꯃꯛꯇ ꯆꯍꯤꯒꯤ ꯑꯍꯧꯕꯗꯒꯤ ꯖꯟꯅꯠꯄꯨ ꯁꯦꯝ ꯁꯥꯏ ꯑꯃꯁꯨꯡ ꯂꯩꯇꯦꯡꯕꯤ꯫ ꯔꯝꯖꯥꯟ ꯊꯥꯒꯤ ꯑꯔꯣꯏꯕ ꯑꯍꯤꯡꯗ ꯔꯣꯖꯥꯗꯥꯔꯁꯤꯡꯒꯤ ꯒꯨꯅꯥꯍ ꯀꯣꯛꯊꯣꯛꯄꯤ꯫ ꯍꯗꯤꯁ ꯑꯃꯗ ꯂꯥꯛꯏ ꯍꯨꯖꯨꯔ ꯑꯀꯔꯝ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤ ꯕꯔꯀꯠ ꯌꯥꯝꯅ ꯂꯩꯕ ꯔꯝꯖꯥꯟ ꯊꯥ ꯂꯥꯛꯂꯦ꯫ ꯊꯥ ꯑꯁꯤꯗ ꯑꯜꯂꯥꯍꯅ ꯅꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯟꯕꯤ ꯑꯗꯨꯒ ꯑꯜꯂꯥꯍꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯊꯧꯖꯥꯜ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯊꯥꯕꯤ ꯅꯈꯣꯏꯒꯤ ꯅꯔꯥꯜꯁꯤꯡꯕꯨ ꯉꯥꯛꯄꯤ ꯅꯈꯣꯏꯒꯤ ꯗꯨआꯁꯤꯡꯕꯨ ꯀꯣꯕꯨꯜ ꯇꯧꯕꯤ꯫ ꯊꯥ ꯑꯁꯤꯗ ꯑꯜꯂꯥꯍꯒꯤ ꯊꯧꯖꯥꯜ ꯐꯪꯍꯧꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯇꯁꯦꯡꯅꯃꯛ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤ ꯔꯝꯖꯥꯟ ꯊꯥꯒꯤ ꯑꯍꯤꯡ ꯑꯃꯁꯨꯡ ꯅꯨꯡꯊꯤꯜ ꯈꯨꯗꯤꯡꯗ ꯗꯣꯖꯈꯤ ꯀꯌꯥꯃꯔꯣꯝ ꯗꯣꯖꯈꯇꯒꯤ ꯊꯥꯗꯣꯛꯄꯤ ꯑꯗꯨꯒ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯨꯗꯤꯡꯗ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯗꯨआ ꯑꯃ ꯁꯨꯛꯁꯣꯏ ꯃꯛꯁꯣꯏꯗꯅ ꯀꯣꯕꯨꯜ ꯇꯧꯕꯤ꯫ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤ ꯃꯤꯑꯣꯏ ꯑꯍꯨꯝꯒꯤ ꯗꯨआ ꯑꯜꯂꯥꯍꯅ ꯀꯣꯕꯨꯜ ꯇꯧꯏ꯫ ꯑꯍꯥꯟꯕꯗ ꯔꯣꯖꯥꯗꯥꯔꯁꯤꯡꯒꯤ ꯗꯨआ ꯏꯐꯇꯥꯔꯒꯤ ꯃꯇꯝꯗ ꯑꯅꯤꯁꯨꯕꯗ ꯋꯥꯌꯦꯟ ꯕꯤꯆꯥꯔ ꯆꯨꯝꯕ ꯅꯤꯡꯊꯧꯒꯤ ꯗꯨआ ꯑꯍꯨꯝꯁꯨꯕꯗ ꯑꯣꯠꯄꯤ ꯅꯩꯕꯤꯔꯤꯕ ꯃꯤꯑꯣꯏꯒꯤ ꯗꯨआ꯫ ꯔꯝꯖꯥꯟ ꯊꯥꯗ ꯑꯜꯂꯥꯍꯕꯨ ꯌꯥꯗ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯜꯂꯥꯍꯅ ꯃꯍꯥꯛꯀꯤ ꯒꯨꯅꯥꯍꯁꯤꯡ ꯀꯣꯛꯄꯤꯒꯅꯤ ꯂꯣꯏꯅꯅ ꯅꯤꯖꯕ ꯈꯨꯗꯤꯡꯃꯛ ꯑꯜꯂꯥꯍꯅ ꯂꯦꯝꯅ ꯃꯥꯡꯍꯟꯕꯤꯗꯦ꯫ ꯈꯨꯗꯛꯇ ꯐꯪꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯥꯈꯤꯔꯠꯀꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯖꯈꯤꯔꯥ ꯑꯣꯏꯅ ꯊꯝꯈꯤꯕ ꯑꯃ꯫ ꯔꯝꯖꯥꯟ ꯊꯥꯒꯤ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯃꯨꯅꯥꯗꯤ ꯑꯃꯅ ꯍꯥꯏꯕꯗꯤ ꯐꯔꯤꯁꯇꯥ ꯑꯃꯅ ꯑꯁꯨꯝꯅ ꯂꯥꯎꯊꯣꯛꯄꯤ ꯍꯦ ꯑꯐꯕꯕꯨ ꯊꯤꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡ ꯂꯥꯛꯂꯣ ꯍꯦ ꯐꯠꯇꯕꯕꯨ ꯊꯤꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯂꯣ ꯑꯃꯁꯨꯡ ꯃꯤꯀꯞ ꯊꯣꯛꯂꯣ ꯍꯥꯏꯅ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯔꯤꯁꯇꯥ ꯑꯗꯨꯅ ꯑꯁꯨꯝꯅꯁꯨ ꯂꯥꯎꯊꯣꯛꯏ ꯒꯨꯅꯥꯍ ꯀꯣꯛꯊꯣꯛꯄꯤꯅꯅꯕ ꯒꯨꯅꯥꯍꯕꯨ ꯀꯣꯛꯍꯟꯅꯤꯡꯕ ꯀꯅꯥ ꯂꯩ ꯇꯣꯕꯥꯕꯨ ꯀꯣꯕꯨꯜ ꯇꯧꯍꯟꯕꯤꯕ ꯄꯥꯝꯕ ꯇꯣꯕꯥ ꯇꯧꯔꯤꯕ ꯀꯅꯥ ꯂꯩ ꯑꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯕ ꯄꯥꯝꯕ ꯊꯨꯡꯍꯟꯅꯕ ꯅꯤꯖꯔꯤꯕ ꯀꯅꯥ ꯂꯩ꯫ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯔꯤꯁꯇꯥꯁꯤꯡꯅ ꯁꯦꯍꯔꯤ ꯆꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯔꯍꯃꯠ ꯊꯥꯕꯤ꯫ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤ ꯁꯦꯍꯔꯤ ꯆꯥꯎ ꯃꯁꯤꯗ ꯕꯔꯀꯠ ꯂꯩꯕꯅꯤ꯫ ꯄꯣꯠꯂꯝ ꯑꯍꯨꯝꯗꯕꯔꯀꯠ ꯌꯥꯝꯅ ꯄꯤ꯫ ꯑꯍꯥꯟꯕꯗ ꯖਮਾꯠꯇ ꯑꯅꯤꯁꯨꯕꯗ ꯁꯍꯔꯤ ꯆꯥꯕꯗ ꯑꯍꯨꯝꯁꯨꯕꯗ ꯁꯦꯍꯔꯤ ꯆꯥꯕꯗ꯫ ꯔꯣꯖꯥꯅ ꯑꯜꯂꯥꯍꯒꯤ ꯑꯖꯥꯕ ꯑꯃꯁꯨꯡ ꯗꯣꯖꯈꯀꯤ ꯃꯩꯗꯒꯤ ꯀꯟꯕꯤ꯫ ꯔꯣꯖꯥꯅ ꯔꯣꯖꯥꯗꯥꯔꯒꯤꯗꯃꯛꯇ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯋꯥꯆꯠ ꯄꯤꯒꯅꯤ꯫ ꯃꯤꯠꯀꯤ ꯅꯖꯔ ꯍꯥꯏꯕꯗꯤ ꯐꯠꯇꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯏꯕ꯭ꯂꯤꯁꯀꯤ ꯇꯦꯟꯖꯩꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯇꯦꯟꯖꯩ ꯑꯃꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯜꯂꯥꯍꯕꯨ ꯀꯤꯗꯨꯅ ꯃꯁꯤꯗꯒꯤ ꯉꯥꯛꯅ ꯆꯠꯂꯕꯗꯤ ꯑꯜꯂꯥꯍꯅ ꯃꯉꯣꯟꯗ ꯏꯃꯥꯟꯒꯤ ꯅꯨꯔ ꯄꯤꯕꯤꯒꯅꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯍꯥꯎ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯍꯟꯕꯤꯒꯅꯤ꯫ ꯍꯗꯤꯁ ꯑꯃꯗ ꯂꯥꯛꯏ ꯔꯣꯖꯥꯗꯥꯔ ꯀꯌꯥꯃꯔꯣꯝ ꯈꯧꯔꯥꯡꯕ ꯈꯥꯡꯕ ꯅꯠꯇꯅ ꯃꯥꯅ ꯍꯦꯜꯂꯤꯕ ꯔꯣꯖꯥ ꯑꯗꯨꯒꯤ ꯃꯍꯩ ꯀꯔꯤ ꯑꯃ ꯐꯥꯎꯕ ꯐꯪꯗꯦ꯫ ꯔꯣꯖꯥ ꯃꯤꯑꯣꯏꯕꯁꯤꯡꯒꯤꯗꯃꯛꯇ ꯆꯨꯡꯒꯣꯏꯅꯤ ꯃꯔꯝ ꯑꯁꯤꯅ ꯔꯣꯖꯥꯗꯥꯔꯁꯤꯡꯅ ꯋꯥꯔꯦꯝ ꯉꯥꯡꯕ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯈꯠꯅ ꯆꯩꯅꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯤꯅ ꯈꯠꯅꯕ ꯍꯧꯔꯛꯂꯕꯗꯤ ꯑꯩ ꯔꯣꯖꯥ ꯍꯦꯜꯂꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯒ ꯈꯠꯅꯕ ꯍꯧꯔꯛꯂꯤꯕ ꯃꯤ ꯑꯗꯨꯅ ꯚꯥꯞ ꯇꯥꯗꯕ ꯃꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯁꯥ ꯏꯊꯟꯇ ꯔꯣꯖꯥ ꯍꯦꯜꯂꯤ ꯍꯥꯏꯅ ꯈꯜꯂꯒ ꯃꯥꯏ ꯂꯩꯊꯣꯛꯀꯗꯕꯅꯤ꯫